Pukhao gi mamangsing da thabuk suba khunja singsang bada Kuki militant singna nongmai round tara Henna Sikhre nakalama romda ukhun gi sina kaithen da su Kuki ne attack torok posung lep tri hauji Kuki ga tangkhun nagaga khut makha ta na thoknari Imphan urkhul lambi thinglamba du hangdokhre Pakistan na Afghanistan da chathakiba air strike na punna Meeoi sampri Henna Sikhre sani yankhai rom na Asok Apan Nangkhre report NSNIM amasung ZUF nongmai kamna balebu haiduna ngarang taudai jang village da peace rally chatkre Handaki assembly mifamdu question hangdana ba kai kaino thika tauna ba yele haina tai Laibak miyam gi mamangda ngaya ki nungaina ba haikhiba Dimapur chatpa yadre Sengmai lan ba yadre hairamba singdo thabak don thokpiro Koilas Thabak kori sunate ai BJP dai tokle haiduna BJP MLA singda chaiba nate haina Suresh Kumar na phongdokhre Handaki tamo handaki assembly sidi drama toroga loisin grabana na khale ai sum taja bada masi subject to correction ni ko matam mama the honorable former chief minister Sri N Biren chief minister wearing the assembly the actor ko koi ge khwang yelag lakna bani ne thang ten pai bagi mong ni ngang na mi dang dang adu to ya da to handaki assembly to di loi gre kamai to no khangau dre makeup thorop padam loi ler me do aduna marak manung da kari leibano khangde ke ne subject to correction taja badadi manga yele abra tiga tokna ba adu gira khangde wang riam hangidre adagi motion jing du lai na dum pass togre aduna sigumba mamangi sarkar du na hekta pangang dangang ba handaki sarkar jina ngang ba yadabra manung da kari understanding leibano haibadi khangde Manipur gi damakta phabo oibani hai taragadi yai adubu manga tare yelaga adungi puk thallaga adungi phikau cholaga Kuhang hangaro ye hairagadi madudi assemble leader natraka honorable MLA amagi responsibility nate Manipur da haujik leiba kori suse koilas thabana oingumse Manipur hauji chai ba mai muthat pase lambi khara semba chumi development work su tawdaba yade but luri badi development work tawge haiduna su aigi imana cancer naraga sigadagi phamung da tari ngai da aina koilas thabane hena maro oina tagai yum sabane hena maro oi haiba taragadi madu langani ima kan maduna maro oi Manipuri ma mai chai Manipur ima se kansi Manipur kansi yelomi kansi koilas matam gi lakani koilas thaba pamba MLA mantri khara so dum thorok ta banate si hairaga su Suresh BJP to khibadagi BJP hulle har pusu ai ko aina haijening se appeal ni Lan banate koilas thabiu kaide but koilas thadringai da khoi gi leiba kori suse mai ekseng na khangaga masi mutung solution pubiro sengmai chatpa yade har masing na su sengmai da koi chalan biro Dimapur yoba yade har biro masing na su koi Dimapur da pubiro chalan biro koi flight ticket effort to bangam jade makha de koi bus ta chachage winger da chachage habani in hajari se aduna adom ngaya ki ngang khiba miyam taba nuaina ba lilagi drama gi dialogue kum na ngang khiba wai sing ado thabak to thok biro On top of Andre, no Mayam, the Chingtana, honorable former chief minister, the Mayum the Pamaga Lay. Adu, Manipur Kanda with the Torki, former chief minister and Birendi, Manipur Kanduna Lagani have a say, I sing a Taze, Madam the Karigino Hiba, Madam the Mang on the Chili, Man and Nankiba Wanga, Man and Miam the Tamkiba, Manipur the Toy Birang, as a senior tone, Mani, Hiba sing though, and see the pop Pramangaloina, who you mang the Taragale. Alila Rizani had Kibagilaman, Sabsana Laman Kongani Haina, Iran military na Lautokre report. Marup ori Kaplakhre sinana Afghanistan gi lan khamna ba honar basu Pakistan na yaring da ba phongdokhre lan gi jahaz thajin ringai da Donald Trump gi akupa maron hana khangningi EU government na numitareni gi manung da census ai thokna bagi warep lawgadabani ima gi maira Israel gi target attack da Iran gi intelligence minister Sikhre